Image Paodam miyeng tabiri basingbo Surbala na kurumzari. Anauba chahi Englishing ani kumathoi lakpaga iroinana image chibigi maikaidagi lakadauriba chahi Englishing ani kumathoi chahi asi awa ana laitaba ingna chikna santi laiba chahi ama oirasanu haina yaifa paujil pijabaga loinana COVID-19 laichat asi malem sidagi marufangna mangan khinaba aikhoi khuding ngakna piriba lengakna piriba chatna kanglon sing mask upa social distancing ngakpa miyam pundaba amadi khutsa sanitizer natraga sapona sengna hamdokpa haiba Chana kangon sing makata na ngakna chatmina si haibagi paujil pijabaga loinana ngasigi maruiba pau pijari. Manipur da haukiba pung kunmari da COVID-19 nauna positive oiba miyoi nifuni panthingna kre miyoi amana laikidre. Khetri birana iba kauchingi wari da phongbagi thoram pangthokre. GD News Network da ke Sarat Kumar TBS 2-wheeler ama kusina kre. Loinana coronavirus vaccine pinabagi sem sariba adu aroiba tangkakta leire haina Prime Minister Narendra Modi na haikre. Paumacha khaina pijari. Manipur da haukiba pung kunmari da general population dagi miyoi nifunipan Central Armed Police Force CAPF ki personnel ahum apunba miyoi yankhalmathoi nauna COVID-19 positive oiba thengnare miyoi amana laikidre aduga mi humputara tare na disaster tawkhiduna state asigi apunba COVID-19 confirm case masing lising kunipan chama marifunipan sukre miyoi chahum yankhaimanga na sikre recover tawkhibagi masingna lising kuntaruk chatru humputara nipani aduga active case masingna Lising ama chama yankhaimanga laiduna state sigi recovery rate chada mariputara mari dasmik tatuk mari oiri nauna positive oiraba miyoi sing adu Jenims amadi Imphal West da taramari Rims da manga Maipakpi Hospital amadi Ras Medicity da amamam Seza Hospital da ani Tamenglong da ahum Bishnupur da mari amadi Bavina Diagnostic da taret thengnaki positive oiraba punamaki da mak lokhatfam thopa medical precautionary measures sing lokhatle aduga ngase laikhidraba miyoi aduna Bishnupur district dagi chahi 63 suraba miyoi ni mahak Rims da laikhidabani haidi Kaching district asida hokiba pung kunmari da anauba COVID-19 positive oibagi pau laitabana district asigi apunba COVID-19 confirm case masing charted kunipan da lairi laichat asina sekhibagi masingna mapani aduga containment zone oina mafamari lairi haina ngasinungthel pung ani faubada laikhiba Kaching district COVID-19 update report palli report asina makatari badi district asigi oina Kaching da hangliba COVID care center da COVID patient tara lairi aduga atopa patient 38 na tongan mafam da hangba center sing da thamduna laingbagi thabak chathari hairi Anauba chahi Englishing ani kunmathoi na lakpada Manipur gi miyam punamak harau tayamba yaifaba chahi ama purakpa oirasanu haina Manipur gi chief minister N Biren Singha na yaifa paujal pirakli mahaki paujal da CM na hai chahi Englishing ani kun asi yamna aruba chahi ama oiki chahi se da thengnakiba COVID-19 pandemic na aikhoi miyoibagi civilization da achauba changyeng ama tawki masida economy da chaitheng pibada natana miyoi kayagi punsisu virus asina manghankhre Aikoina hokriba chahi sida thengnakiba experience madi trauma sidagi hinghorabanina tungi lambigi damak ningthina sem sarasi haibaga loinana aikogi nungsi chanaraba anakpa isa amadi aikogi community singi hakchang fana lainaba ahenba checksin thorang adu achumba mawongda lawnaba warep lawrasi hainasu CM gi paujana piri COVID-19 laichat asina maram oiduna Myanmar government ki Tamu Taungi district administrator Mr. Kyawin Una thokpa order amagi matung inna Indo-Myanmar Friendship Iron Bridge gate number 1 amadi gate number 2 asi 2021 gi January tang 13 fawba Myanmar side ki oina hangkhiroi haidi
BJP ST Morcha Manipur Pradesh की Vice President ओइबता नतना Autonomous District Council Chandel की मिखलदा मोरे B16 constituency की BJP की intending candidates ओइरिबा J Khongsai na ngasi mahaki constituency की manungda leiriba tongan ba church mapan da chatuna bai amadi New Year ga mari leinana sangom chini yauna chana thakna ba potlam sing khudol tamkhibaga loinana church singda लाकदौरिबा एडीसी चैनल की मिखल असिदा माय पाकनबगीदमक ईश्वरदा थौनिजखी नसिगी खुदोल तंबगी थौरम अदुदा महाकी इलेक्शन कमिटी की मियोइसिंगसु यावखी कक्चिंगी वारीदा 15/18/1945 हाइना मिंगथोनबा साहित्य एकेडमी एवार्डी खेत्री बीरना इबा लाइरिक अमंगासी फोंख्रे साहित्य सेवा समिति मणिपुर कक्चिंग सेंदुना कक्चिंग डिस्ट्रिक्ट के कक्चिंग फौजपाल लेकाइदा लेबा लाइब्रेरी एंड इंफॉर्मेशन सेंटर कक्चिंग की मिपुन संघ पांगथोखिबा लाइरिक फोंग थौरम अदुदा नावरोइबम इंद्रमणि प्रेसिडेंट हिस्टोरिकल सोसाइटी मणिपुर येंखोंग केंगबा प्रेसिडेंट साहित्य सेवा समिति मणिपुर कक्चिंग अमसुंग Dr. Thoksom Ojit, President Representatives of Lois Roll Kakchingna, Thawama Pusing Oina Saruk Yaki. Ketri Ongbi, Laimayum Sunitana, Sahita Seba Samiti Manipur Kakchingi Damak, Fong Kiba Ketri Birana Iba, Lairik Kakchingi Warida, 15/18/1945 Asigi Maramda, Saknai Raba Manipurgi Aiba Salam Tomba, Taubuna, Wangang Duna Masaktaki. Saisak Saireng Saipal Semgat Lupki Tongan ba award ani Lanthok Pagaloinana Rakesh Nauremna editor Oiba Saipal gi Khomjin ba Isai Mayek Lairik Nungsi Sairol ngasi Manipur Press Club ta Pasoi Kendragi MLA AK Mirabai na release tawduna phongkhre Saipang na lamdam sigi Isai Mayek iba saknairaba Saireng basingda piduna lakliba Lifetime Achievement Award 2020 handak chahi gi oinadi Rasmani Nungthombam da piduna ikai khumnaki लोइनना मायेंगबम कमलना डोनर ओइदुना चाही खुदिंगी पीबा डॉक्टर मायेंगबम कमल सैरोल मना 2020 ना सैरेंगबा जातिसोदा एके मीराबाईना अथोइबा अतिथि ओइदुना खुसनकी थौरंगी मनुंग चन्ना पासा मैतै लिटरेरी अवार्ड 2020 फंख्रबी आईबी के एसएस सुबदनी देवी चिंखु मोइरांग लैमा निंगसें कविदास मना 2020 फंख्रबी आईबी डॉक्टर के शांतिबाला देवी अमदी ह्यूमैनिटेरियन एक्सेलेंस अवार्ड 2020 फंख्रबा राकेश नावरेंपुसु सैपालगी माइकेदगी तरामना ओकी थौरमदुदा सैपालगी प्रेसिडेंट अथोपम खोलचंद्रना थौरमपु नेशनल एंड इंटरनेशनल अवार्डी टीएम राजेन अयांगबा एमएस पूर्णिमा इंटरप्राइजेस की प्रोपाइटर निंगोंबम ओंबी रानीबाला लैमा अमदी सोशल वर्कर नोमाइथेम सांतना अखनबा मिथुंगलेन ओइकी सिगुमलाबा अखोइगी मणिपुरदा लेबिरिबी इसे इने खुदिंगमकनसु ngasi अखोइ लमदम से सोतारबा कुनाय से मसिबु मपांगन कंखत अन्नबगी दमकता अखोइ ngasi थौना हापतबा याद्रे ngasi अखोइ मिपान तांगबगी हैनबी तोकसी ngasi na अखोइ लमदम मसिगी थौना फबी ममा अमगी अदुगुमलाबा नुपी लांदा लुचिंगी ममा सिंगुगी थौना दो निंसिंसी हाइबसे आई थमोइ सिंगना हमजनिंगी सेनापति डिस्ट्रिक्ट की जुको तंपाकता मई चाकपा हौजिकसु मुथतपा ngamdana leiri mei chakpa ase kannabagidamag ase imphaldagi manipur fire service ki joint director na luchingduna fireman kuntra section officer ahum yaungna di mariga loinana changsinkhre mau yoraba matungda maugi khunja chamarom amadi forest department ki miyoising yaungna mei kanbagi akanba section thoranga loinana changsinkhre hairi अमरोमदा अखोगी पाउमिना फंगबो पाउदा माउगी खुंजा चामरोमगा फॉरेस्ट डिपार्टमेंट की मियोइसिंगा मई चाकलिबदो कनबगी थबक चथरी हाइरी जुको तंपाकता मई चाकलिबा से कन्नबगी दमक मणिपुर की चीफ मिनिस्टर एन बीरेन ngasi हेलीकॉप्टर तोंगदुना यंगसिनख्रे खोंगचत अदुदा फॉरेस्ट मिनिस्टर अवांगबो न्यूमाई चीफ सेक्रेटरी राजेश कुमार अमदी मणिपुर पुलिस की डीजीपी सु सरुक याखी हाइरी बाय बाय अमसुंग न्यू ईयर नुमित सिंगदा पामदबा थौदोक वाथोक थोक्तनबगी सेक्शन थौरांग ओइना कक्चिंग डिस्ट्रिक्ट पुलिस ना चथरकपा यू फाबदगी ngasi वाई जॉयराज एडिशनल एसपी एलो कक्चिंग अमदी ए रोमेंड्रो एडिशनल एसपी कक्चिंग एटेच अनिना लुचिंगदुना चथकिबा ड्राइव अमदा डीआईसी लिकर लीटर चाट्रो मैकडुएल फुल बोतल नेपाल ओल मंग रम बोतल मंगा ओल मंग क्वार्टर बोतल तरामापन किंगफिशर कैन बियर कुन कक्चिंग चुमनांग लेकाइदा लेबा एम अंगांगचा देवी मपुरोइबा एम ओपेन गी युमदगी फागत पंगमख्रे अमदी लुपा लिसिंग अमसु फाइन थिहनख्रे लोइनना फागत अब पोलम सिंग मई थादुना मंगहनख्रे हाइरी
ngasi Jiribam district ki Babuparada laiba news agency ama oiriba Jiri News Network JNN ge office ta Manipur Food Industries Corporation Limited ki vice chairman oiriba K Sarat Kumar Singhana TBS two-wheeler ge gari ama JNN ge president Mutum Bojendra Singha da khusanakre masigi matangda K Sarat Kumar Singhana haikibada ngasi mahakna khusanariba gari asi JNN ge reporter singna paw lobo chatpa matamda gari leitabagi thengnariba awaba ase yenglaga khudo tawjabani amadi staff singna fazana sizinaduna tungkoina afaba paw fazaba paw puthokminasi haina phongdoki amadi JNN ge president Mutum Bojendra Singhana haikibada ngasi Manipur Food Industries Corporation Limited ke vice chairman oiriba K Sarat Kumar Singhana JNN ge staff singi yengbiduna gari ama khudo tawbibase ngamkai leitana thagachari amadi mahakpu ishorna taruba thabakta mai pakpa oirasanu haina haiki Dr. Konika Khuraizamda Saraswati Bai Dada Saheb Falki Women Achievers Award pirakle hairiba award ase mahakna education ge lamda tawriba thabak singbu singthaba oina Mumbai da laiba Innovative Artists Welfare Association amadi Amar Cine Production na pirakpani malemgi laiba khuding maktagi nupi nifumanga makoi makoina tongan ba hiramda mai paklakpa amadi tawriba thabak singda yumfam oiraga pirakpani loinana Dr. Konika na nupi award nifumanga changdamnabada khwaidagi bot masing yamna phangba oirakpana Viewers Choice Award su phanglaki Dr. Konika Hojak Associate Professor DM College of Teacher Education da oiri amadi Kids Foundation Garigi Honorary Administrator su oiri ngasi nungthel pung ama minute ni furom tabada thawal hauka mamangdagi soibam siamo chahi angkai mangagi yumdagi barking deer ama kallaba matung Peoples for Animal Thawal amadi Forest Department thawal da khusanakre saji adu thawalgi Babu Bazar Posta Taba Personnel Singh Forest Department People for Animal Thawal amadi Thawal Hauka Mamangi Khunja Singh Kharaga Pullaga Fakibani Haiba Saji adu Punna Rescue Tawraba matung First Aid na chingba piki Kakching Bulu Bananwa Mafam ama ohenbada achawa thaudang lawriba Kakching Municipal Council gi sanitary workers singbu ikai khumnaba oina Kakching Municipal Council na senduna Marirak Suba Sanitary Workers Day 2020 gi thoram ngasi Council asigi office ta pangthokre Kakching Municipal Council gi chairperson Naurem Sanjit Kumar Vice Chairperson Khetri Mayum Jaljit Councillor Singh atai staff Singh atai kayana saruk yaduna pangthokiba thoram duda Kakching Municipal Council gi khwaidagi ahal oiraba sanitary worker Naurem Babu Chanda achamba khudol pot piduna ekai khumnaba utki loinana mayam puna chaklen amasu chaminaki Kakching Municipal Council gi chairperson Naurem Sanjit Kumar na phongdokhibada Kakching lamdambu lubanan ba mafam ama ohenna Kakching Municipal Council gi sanitary staff singna lawriba thaudang asibu ikai khumnaba oina mahakna council asigi chairperson hek oirakpa English 2013 tagi hauduna sanitary workers day asi chahi khudengi December 19 da pangthokduna lakpani Kakching Municipal Council gi sanitary staff singda Manipur government ki labor department na lepam minimum West adu soidana phanghallagani hainasu Kakching Municipal Council gi chairperson Naurem Sanjit Kumar na ngasigi thoramduda lauthokre Kakching Municipal Council amadi Jangbo Kakching anina kusamnana sinduna anoba chahi English 2013 lakpaga iroinana miyamda sekmai turel kansi ekhoigi amata ngairaba isingi source oiriba amadi puariga sagonaduna lakliba turel asi taru tananba turel ama ohensi haibagi paujal piraduna miyamna bye bye amadi New Year ga mari lainana sekmai turel maril amadi torbanda picnic amadi chakcha haijana na chingba tawbirabasu amot akai arem akhak amadi package drinking water na chingba potlam sing turel da thadaba turel khongnung da paisinduna natraga chaithoklaga thambiranganu aikhoigi sekmai turel taru tananba turel ama ohenbada aikhoi khuding thaudang lomin asi haina paujenjari loinana turen khongnungda fata haudi tausinba asi achoba crime amani ainggi oiba chairak phangba yai haibase kaubiganu yariba makai hauja COVID-19 pandemic ki akiba leibana picnic na chingba chatpiganu amadi miyam punbagi thabak matam khara lepkhisi haina publicity chatuna miyamda paujal pikre
Central Forest Division की DFOR की Amarjit की मियेंग मखादा ngasi division asigi staff sing amadi division asigi makhada laiba tongan tonganba range staff singna chahi loiba numit ka mari lainana chathakiba akhanaba drive ta kanglon kaiba reserve forest area da sajilamba yum ahum thugaikre Central Forest Division की DFOR की Amarjit na phongdorakpada Langon Range Forest की compartment number 4 की area की lamdeng block da चटखिबा अखनबा ट्राइब अदुदा इरोय शेंबदा नौना साजिलंबा संग अमा अदुगा वारोक एरियादा साजिलंबा संग अनि थुदेकी हाइदी नो न्यू कंस्ट्रक्शन की पॉलिसी दा सेंट्रल फॉरेस्ट डिवीजन ना चथजरिबा असिदा कनागुंबना पता पाइबिरबसु करिगुंबा स्ट्रक्चर सागे हाइरगदी साद्रिङैदा अनकपा एरिया सिंगदा लैरिबा फॉरेस्ट ऑफिस सिंगदा लाक्पिदुना रिजर्व फॉरेस्ट एरिया गे मनुंग चली चंदे हाइबदु हाना खंगदोपियु हाइकी ngasi mai pakna chatkiba akhanaba drive aduda saruk yakiba forest staff singsu thagatpa phongdokladuna pat amadi chingya laibiriba miyamna kanglon kaiba thabak sing tawbiganu forest department ki thabak thoram sing dasu miyamna mateng pangbiu aikoi puna mahausa gi khal ngakmina se hainasu DFOR ki amajitna miyamda appeal tawrakli Ngarang Forest Department Legal Aids Clinic Hianglam Manipur Voluntary Health Association Amadi Okho Trust Langmaidong na punna senduna one day environmental awareness program ama Hianglam Awanglekai Community Hall the Pangthokre program aduda Sri Naurem Munal Maitai Range Forest Officer Kakching Amadi Sri Salam Rajesh Singh Environmentalist na resource person Singh oina wangangki Thorom aduda Naurem Munal Maitai na haikibada ngase Manipur gi kai tharakliba environment pu kanbada chingmi tammi punna saruk yaminaba changi tampakta environment amadi wildlife pu kanaba changsilakliba ihausi chingi lamda sup mipung kudingna thamoi sengna changsinminaba matam oire madutada manipur gi kai tharakliba environment pu kanduna matam amagi fazabada singthanaramba manipur du amuk hanjilaba ngamgani thoromduda saruk yakiba Salam Rajesh Singh environmentalist na haikibada ngasi miyoibena lanthengnariba COVID-19 gi chaitheng asi aikoina environment pu singnarubagi mahaini maramasina aikoi puna environment pu kanminaba changi thoromduda TH Nabasing National Awardee Debala Laifrakpam DFO Thawal ngauba thongna Lifetime Achievement National Awardee amadi L Suranjoy Singh Secretary Manipur Voluntary Health Association Daista Phamki Bharat macha singda coronavirus vaccine pinabagi sem sariba adu aroiba tangkakta leire haina Prime Minister Narendra Modi na haikre wafamasi hidak saba company ahumna emergency use kidamak haijarakpa adu expert singna yengsilaba matungda PM Modi na wafam asi phongdokibani leba asida coronavirus case ki masing hantarakle haiduna isa na checksindaba tawroidabani coronavirus ki hidak phangdriba fawbudi medicine amasung checksinba haibasina hidakni Serum Institute of India, Bharat Biotech amasung Pfizer na coronavirus vaccine adu emergency oina seasonaba yahanbiu haina tharakiba application adu gamena khanba expert panel amana yengsili Covishield review tawbagi thabak laukhatnaba hotnari amadi expert panel na clear tawkhre aroiba approval gidamak pikhatkre haidi January tang ani thang janamita COVID vaccine ki damak state punamakta dry day oigani haina gamena khangankre states amasung union territories punamaki oiba meeting ama union health secretary na chair loduna pangthokiba duda warep ase lokibani vaccine pikiba numising December 19 amasung 9 da state marida dry day oiki haina health secretary na phongdoki Laibak ki oina New Year da vaccine ama launch tawgadawri laibak asege drugs controller general Dr. VG Somani na haikibada New Year da karigumba kharadi khutta laiba yaina Oxford University amasung pharma major AstraZeneca na develop tawba aduga Serum Institute na manufacture tawba Covishield hariba hida asina front runner oiri haiki aroibada maroiba paw amhana bizari Manipur da haukiba pungkun marida COVID-19 nauna positive oiba miyoi nifunipan thingnakre miyoi amana laikidre Khetri birana iba kakchingi wari da phongbagi thoram pangthokre GD News Network ta ke Sarat Kumar na TBS two-wheeler ama khusinakre Loinana coronavirus vaccine pinabagi sem sariba adu aroiba tangkakta leire haina Prime Minister Narendra Modi na haikre Ngasigi damak tadi Paodam matang sida lojare miyeng tabiri basimbo amukan na khurumjari